Tha asigi kulumdoida Myanmar gi Lallim da KNA-B Amasung PDF ka khut thoknaba Leikhidraba lona thingkhraba lalhoulup PREPAK Pro gi Captain Wahengbam Saratkumar atoppa ming Sopaiba Amasung Lance Corporal Nongmaithem Boneysana atoppa ming Nongdon gi Mapham Ikai Khumnaba utpaga loinana Leirol Chankhre Wahengbam Saratkumar Amasung Nongmaithem Boneysana gi hakchang ado iroi semba thongak lairembi chingkhongda Leirol Chankhibane Leikhidraba singgi hakchang ado iroi semba tamna purakpaki lambi amade Leirol Chanfamda miyam amade arambai tengwalgi thongmi singna Ikai Khumnaba utke